Rufi the investor sing the sell thamjinbigano KCPMC Rural and Urban Finance Institute Rufi Manipur gi matang da Kanglaipak Communist Party Military Council KCPMC na wapam khara phongdorok le lo na thingkraba lup asina phongdorok liba wapam sing adude Rufi Finance Institute asina chathari ba thabak khuding ma khudak tagi lep kadabane investor sing na so sell thamjinbigano Institute asigi office ta tangai fadana inquiry ama tawdaba yadabadage athingba si thambane inquiry asida investor amasung MD na mapungpha na mateng panggadabane natrabade akan ba action lawrakane inquiry asi investor singi yaifanaba madi office ki kana na bagidamaktane office asida maranai sel tanpham onthong na bohna riba singadu khudaktagi lepkadabani haina lubasigi nongpok panangakpa MC gi korau lakpana thadorokpa cherol amana phongdorok le MDFI scam ga mari lainaba ahenba wafam kaya khangba ngamle KCP Manipur Financial Development Investment MDFI ge Executive Director oirambe Moirangthem Sarmila Devi KCP Politburo Standing Committee da changjarakpaga loinana MD Nurul Hek Elias KH Sanayay Mamasung mahaki loinabe Khagokpam Jogesori Devi na chalaiba Ponzi scheme asigi maruoiba wafam kaya phongdorok le haire Aina thingkraba Kanglaipak Communist Party KCP Politburo Standing Committee ki Deputy Secretary Information and Public Relation M Punsi Bamitay ge Cherolamada Moirangthem Sarmila si MDFI scam ge co-culprit suspect singge manungda mani loinana mahak handak KCP Home Affairs Department sangjarak le MDFI scam ga mari lainana matam sangna wahong pohong sa thabada MD Nurul Hek amasung mahaki loinabe Khagokpam Jogesori Devi na chalaiba Ponzi scheme asigi maruoiba wafam kaya haidorak le Sarmila Devi na MDFI ge management na thawdang lawduna investor kaya dage lupa kote saniga humbudraga mangarom khongot khiba leirabasu haujik sathariba thijinbagi thabak asida mahakna kadai phawba thawdang lawri haibasu khangle Sarmila na phongdorokpa wafam singadu MDFI ge manager kharana piba warol singa cross check tawre haire Sarmila na surrender tawrakpa amasung MDFI scam ge maramda anoba kaya khanglakpa sida MD Nurul Hek ki thawong asi fraud ni amasung MDFI ase multi crore scam ama oirakani khaludabana mahaki mari matasing amasung marup mapangsing da sell invest tawnaba khomke MDFI ase Sarmila gi mamingda Unicorporated Body ama oina register tawbana MDFI gi thabak makhata na tawnaba MD Nurul Hek na mahaki maphamda blackmail tawduna lakle party asina thigaliba MDFI gi scam asida Sarmila na makhata na mateng pangani hainasu yanakhe Sarmila na phongdorokpa wafam singda yumpham oiraga Sarmila thadokle hainasu cherol asina haide scam asigi matangda haujik thijiliba sida party asigi Home Affairs Department ki secretary thawbana lusingba investigating team amana MD Nurul Hek amasung mahake in-law singa punna thabak tawi haibagi ahenba evidence phangba ngamle Scam asigi kuthangda khomgat khiba yamlaba senpham kaya Politburo Standing Committee na thuba matamda matik saba chairak pigani haina laukhoki ba misak amage electoral campaign da sisinaki haiba khangle haire MDFI scam ge victim oidaba investor singna manager amasung atai staff singda apan ba piba natraga kihanbagi thabak tawbiga numaramde makhoisu victim oiribane party asina MDFI scam thijinbagi thabak haurakpa matamda victim investor singna mateng pangba watkhiba na masigi mastermind MD Nurul Hek amasung atay asengba co-culprit sing nanthokibane party na thijiliba sida mateng pangbagi mahutta MD Nurul Hek na makhoina invest tawkiba senfam handorokani haina lana thajaduna lotuna lairi haire aroibada tabiriba pumnamak po thagachare